Prime Minister Manipur lakani haiba BJP Manipur khangalak palitri Prime Minister Manipur laklabadi lengak semlak payabigi thajabalai BJP Manipur Pradesh Congress na Manipur gi irang loisinba pamdi English nganiga kunga tret phau irang sa thanduna mikhal pangtho hanengli Prime Minister Narendra Modi Manipur lakani haibigi sab saba pau BJP Manipur Pradesh ta pirakpadi leiti tubu lakpa tarabadi lengak semlak payabigi thajabalai Manipur popular government ma leiba haibisi BJP ki apambani haina BJP Manipur Pradesh ki General Secretary K Sarana phungdokri Nitya Pachutekta leiba thambal sanglen nang sipang to ki ba pau gi mipam amada BJP gi Manipur Pradesh ki General Secretary K Sarana mathaki wafam si phungdokpaga loinana karamba matamda lengak CM gani haiba khangma ngamdrabasu sentana matam ama hektar samlakpa yai haiba wafam thamki Mana makha taraduna Prime Minister na kariguma Manipur laklabri thoklibi irang siki waroisana madi soidana puraklagani haiba thajbalai dubo Prime Minister Manipur lakte hairamba du lakpegi oithokpa leirabana magi khongsat asi Congress na laktana ba wakai taroklagani Congress na Manipur thoklibi irang asi kumja English ngani ga kunga tret phawba lusindana leiraga mikhal pangthokpa pamli hanis phungduki Manipur Pradesh Congress Committee MPCC ki OBC Department ki State Chairperson Oriba Shakir Ahamana social media ra kanglo fruit machine ki marakta irang thokku yabo wafam thagalakhiba si lebakthibani BJP na kaidonung na kanglo ki irang thokna ba khanma leiti mangna thagalakhibu wafam adugi matangda ngasi phawba MPCC ki lusingba amatana sengdokpa leiti maramaduna wafam adu makhoi gi lusingba singna insil libra haibigi singna baslei hairiba kanglo ki irang thokku yabo wafam Thagalakpa aduga mari lainana mahakki mathakta FIR sankhre hari Trinamool Congress ki lusingba MP amana Union Home Minister Amit Shah gi makok kakthlaga table thamgadabane hain phungdoki buwapam adugi mathakta su FIR ama sankhre asingumba wangang sangang sin India ki mafam ama hektada irang lakpa haibasi khangjingadabane Prime Minister gi Laikhidrabi apopui politics ka mari lainaba miyonati adobo Bihar pangthokpa thoram amada opposition lusingba Rahul Gandhi ga naknaba satminaba Congress lusingba mana Modi gi Laikhidrabi apopui bu hunduna ngangba habisi yamna lebakthibani asigumba wapam phongdoklaga lengak semgani habisidi angakpa pui masigi matangna su FIR ma sankhre mangna makha taraduna Congress na vote sor gadi sor haina tawribi campaign sim angakpa pui India da BJP na Hawalakpa matamdagi hauna Congress na bot huranduna lakre Congress na India thugaina bo hona bugu Manipur su manana sathari India Alliance ki sangshili bo khongjang santi leina banati irang thokna basin bana bo wafam se thamki UNC na September 9 dagi Naga area da trade embargo khongjang laothokhre Free Movement Regime FMR amasung border fencing ki mayokta United Naga Council UNC na thasi ki nipan ge ehing nungyai digi Naga taba mafam singda trade embargo trade blockade khongjang laothokhre Urkhul Times na phongwa paw mana August 13 da UNC gi Presidential Council mi phamna lokhibu warep amagi matungina thasi nipan ge ehing nungyai digi Naga area da trade blockade ki khongjang sangsilagani hana UNC na laothokhibani Naga area da Indo Myanmar ngamkhai paring da sambal khawagi thabak traditional boundary hana masa khangdoktuna fencing gi thabak tawdana ba madi free movement regime lauthoktana ba India amasum state lengak UNC gi meke de kyara khana khangan ba lekrabasu wafam si thawoi da bagi mayokta trade embargo khongjanga sanctionana ba phirep lorokpane hari FMR na border gi nakalani makta kilometer 13 athingba leitana sangdok sangsin tawduna Naga amasum atai indigenous community singi marakta matam kya gi mamang gi mariama semduna lakhibane adubu FMR laphokibana Naga community gi isil inaw marat ka tokai ta hale amaromda traditional boundary khangdana Naga area da border fencing tawbiganu haibu wafam lengak na thawoi da yaning de hairi pausna makha taraduna trade blockade si sathaki patarabadi Naga dominated district sing da posai goods pushilakpa amadi puthokpa da sawna solagani khongjang asita Naga khudimana mating pinabasu UNC gi mekedi gi apple torokli Manipur gi irang manungda singda park sana popi tharakliba si Taraina loupham thokte N Biren Chusampuri gi miyoi ani lupa crore nipan henbagi draka konan Assam da phari kumza English ani ga kungo humdoi gi me ahum thawdong matung lengana satharamba war on drug campaign gi thabak handakhibadegi kangpokpi amasum Urkhul district ani gi tainaba mafamda leiba umang gi saruksing kokthok tuna park sana popi thabi gi thabak sathare haina
Hanagi Chief Minister N Biren Nungnangkhre Taraina Sathariba Thong si Taraina loupham thokte hari. Hanagi Chief Minister N Biren X Thadorako post amada matik magul leiba lamdam ama oiriba Manipur state asing asidi drug ki makon oirakpada Nungnangkhre phungtokladuna state asi yamna khudong thingai phibam amada laktuna golden triangle ama oirakli. Mausagi Fazabana Talabalamdama Singashidi, poppy cultivation gi, hotspot am oiraktuna, drug addiction amadi, trafficking gi, Kongzel, Yang Silakpana, National Sigin Hasing amadi, Kunayashid Asobo Singabam oirakle. Asiguma Pipam oirakle have a Kalapaka, Beze Pinolusing Belengana, drug saba, drug lalon bamadi, poppy taba tinaba, war on drug campaign Satanama Shibu Ting Akan Matabu Lokalapagolina, Siena Bami sing Fagat Pauraki. Umang Koktokuna Taramba Yamla Poppy Pambising Yantatuna Manganki, campaign Asin Nishagi Miyok the Miyam, the Parks and LNSP with Anatana, Draka Marile never muishing the Akiba Madi, me Piba Puanki Hedi, Labak Tibadi, Kumza, English Singanika Kungo Homdogi, Mea whom Taudu Hek Tolakwadiki, war on drug campaign get Tabak Lebki with the Gimasiki Kudong Sabalaroga, Singi Tuan Ba, Mapam Sing the Amuhana. Parks and a poppy pambi tabigi tabak satrackli. Kang popium sum urkul district tainabam pam singi umang sing maruena, salangbung sing pai sangkayam sum. Yoleng digi handak inauna pangba photographs sing the high mapam sing sita parks and a poppy tar have a kamamli. Pibamashida kudak the poppy tabigi tabak sing ting of akan matabalokat pamatai. Marilena authority sing sumasi with ting of asset kong magaloina honabu. National media ground survey tautu Manipur karama pibam the house lady heba. Malem gimiam the kangan basumi. Oirak libasi mapam sin matuna sandurok ringai marupuna mangan bamatai. Adubo. Masi mayuk na bahayabisi Manipur kaktana ngamloy India lengaki nasa mukta barat haiba pandamasi phangma ngamnaba ekhoi puna lanthing minaba mathau te hanasu hanagi minister N Biren phungdorakli Manipur kari phibam da lairi kari tawo mathau tai haiba ngasi gi mirol munna khanthamina ba matam oire bimol Manipur hausi kari phibam da lairi kari tawo mathau tai haiba ngasi gi mirol na munna khanthamina ba matam oire hana Lok Sabha gi MP Dr. Angomsa bimol na phungdokre Haribu wapam asilam lai de pangtuk pataramatu suba haikru hidongba hiang tanabi thoram lak phungtok khibani thoramadu ro khundrakong kendra gi MLA TS Lokeswar khangabo kendra gi MLA Okram Suryakumar PCC member Dr. S Manauton PCC member Oinam Roman PCC member Seram Nakena Singba Sarugyaki Bemol nahai Inergi MP amagi makhada lairiba kendra asi kuntragani thini hairiba kendra singa sida MP ama oina mahangna sako thorangi thabak kya pekhatningwi apam lairabasu thungma ngamloidabana khare hena sothabada miyeng thamlaga thapak pekhali ngasi hiang tanaba pangthuliba pat semnanaba mari lainana yengsilagani haba wapam thamki mangna hai Manipur gi hausu oiriba phibam asi Manipur gi puari da amukta thengnaraktriba phibam mani phibam asina Manipur si Tungda mawong amada sakhigadabagi mami yamna sauna tai Manipur thuklibi irang amadi hausu oirakliba phibam asida aikoi thamoi singna wakal muna khanthamina sangi hansu paus ta makhata na phongdokhi tentang na sumna meyamna thamjaram ge meyam puna no update